Manipur hauzik thokliba charangnaba amadi tangdu leitadabagi phibam ase marik chumna yawba report ama BJP Manipur Pradesh ki President Adhikari Mayum Sharda na Union Home Minister Amit Shah da ngarang pishinbaga loinana NRC yauna tongan bahiram kaya athuba matamda thabak thon thokpinaba Taksinkhre hairi ngarang numidang wairam Union Home Minister ki office da pungkhai amarom unakiba aduda BJP Manipur Pradesh ki President Adhikari Mayum Sharda na hauzik Manipur da oiriba charangnaba ase athuba matamda loisinduna tung koina chatnaba yaba warosin ama purangnaba takshinkhre hairi amaromda Manipur da NRC implement tawduna atopa leibak-tagi changsilakliba mitop miyancha sing asi khangdoklaga masagi maramda halankinaba shinba amadi atuba matamda border fencing ki thabag asi loisinbinabasu akanba pressure piramki hairi hauzik thokliba irang asina maram oiraga mayuma kai leitrabasing amadi relief camp ta leiribasingi resettlement tawnabasu Union Home Minister Amit Shah da Adhikari Mayum Sharda na Taksinkhre hairi Union Home Minister Amit Shah ki maike dagi su Manipur da hauzik oiriba pibam asi center na yamna lumna lobaga loinana Manipur miyam da pi kiba thazaba pumnamak thabak to onthoknaba sem sari haina thazaba piraki hairi